Indo-Myanmar border ki Kamjong district ki manung chanba mafamda landmine pokhaibadagi micham kaya sikre landmine sing asi kanana karigidamak fumbano haiba wahang fungyar AC ki MLA Leishiyo kaising na house sa pukhatuna Chief Minister ki pukning chingsinkre wafam asi MLA asina calling attention on pukhatladuna Indo-Myanmar border ki apunba boundary area gi manung da Kamjong district hakta da kilometer chamaga kunni India amasung Myanmar ani peace lainari hairiba mafam asi war zone nate adubo Kamjong district manung da area domination tawraktuna mafam khangdana landmine fumjilakpa asida border ngak seliba forcing na kaidauraga laibano haina wahang tawkhe loinana landmine fumjilakhiba asi Myanmar militant sing na tawba oigani haina di chingnai haiba wafam thambaga loinana Manipur da landmine fumbayade haina house na warep lausi haina su pukhatke